Internet service yauna communication gi oiba system khudingma kakthakhraba matung Israeli lanmising Gaza saharda changsinba houkhre. United Nations da Jordan na pukhalakhiba immediate humanitarian trust ki oiba resolution gi voting taunabada India abstain taukhre. Mayam pumnamakpu Israel amasung Palestine gi oiba lanfam asigi anauba video update amada amukka hanna taramna uksuri. Gaza City ki internet amasung atopa communication gi oiba service khudingma kakthakhraba matungda Israel ki Air Force ki maikaidagi aircraft kaya ama sizinaduna Gaza ki mathakta lepa leitana nongthakta ki bombing tawduna makhoi ki lanmisingbu cover tawduna Israeli lanmising makhada changsinba houkhre. Israel ki maikaidagi Gaza ki leinungda leiriba tunnel kaya ama thugaikre. Houkhriba October 7 da Israel ki mathakta attack chatharakpa matamda paraglider sizinaduna Landarakhiba miyosing adugi commander adu hatkre haidun Israel ki maikaidagi claim tawrakli. Hamas ki maikaidagi su Israel lanmisinga mapung fana lanthengnaba ngamnabagi damakta sem saba loire haiba wafamsu fongdokhiba laikre. Israel ki maikaidagi hauzi Gaza ki mafam kaya amada lepa leitana chathariba attack asina maram oiduna Hamas kangbuna fajinduna thamliba hostage yankhaidi sikre haina claim tawrakli. October 7 da Hamas ki maikaidagi chatharakiba attack aduda Israeli miyoi lising amaga chamni siki aduga miyoi chani amana hostage oina faduna Gaza da pukribani. Hamas ki maikaidagi karigumba hostage sing asi tekta kaidana thadorakpa pamba taragadi ceasefire porakadabani karigumba Israel ki maikaidagi attack chathariba makai makoina faduna thamliba hostage sing asibu mathang hatkani haiduna warning tawrakrabani. Mamangda Israel gi lanmi amaga Palestinian miyoi lising ahumga exchange tawkhibagi thodoksu laikre. Adubu handakti Gaza da leiriba Hamasing asibu tumna muthatuna hostage sing asi kangani haina Israel gi maikaidagi fongdokli. Israeli Defense Force ki maikaidagi Gaza sahar da leiriba khwaidagi chawba hospital ama oiriba Sifa Hospital asigi makhada Hamasing gi base oiduna leiri. Hospital asibu silloina sizinaduna chamjaraba micham praja kaya amagi punsibu khudong thiningai oiba mawong amada thamle haina Israel na fongdokli. United Nations General Assembly da pangtokhiba emergency meeting amakhakta Jordan gi maikaidagi hauzik soknariba Israel amasung Palestine gi lanfam asida ceasefire poraknabagi damakta protection of civilians and upholding legal and humanitarian obligation haiba resolution adugi voting tawnarakpa matamda India ki maikaidagi abstain tawkhre. Jordan gi maikaidagi pukhalakhiba resolution aduda Hamas haiba maming asi mafam amada fawba yawkhide amasung October 7 da Israel gi mathakta chathakhiba lanfam aduda micham praja sing siba adu condemn tawba wai ama fawba yawdabana maram oiduna Israel gi maikaidagi yaningdaba fongdokhi. Israel gi maikaidagi masa ngakthokchanabagi right adubu namsinnabagi damakta hotnaba resolution ni haiduna madu yakhide. Resolution adugi vote pinabada country chamaga kunna madugi favor da vote piki taramari madugi against da vote piki lemawriba country nifuga mangana abstain tawki. Canada gi maikaidagi hairiba resolution adubu amend tawduna October 7 da thokriba thawdok adu panba amasung madubu condemn tawba haiba wafamsing asi hapchinnabagi damakta fongdokhi. Canada gi maikaidagi puthorakliba amendment adugi favor da India yauna country 87 na vote piki 55 country amana madugi against the laiki kunga humdoi amana abstain tawki. United Nations Security Council gi oiba mifamda Russia amasung China gi maikaidagi veto power sizinaduna resolution block tawkrabani. Hauji pangthokliba United Nations General Assembly gi mifam asidi thoidongna impact leitaba mifam amakakni. Hauji fawbagi oina Israel na chatharliba attack asina maram oiduna Palestinian miyoi lising taret hena sikre haiduna Palestinian Health Minister gi maikaidagi fongdorakli. Masini hauzik leiriba fibam asi makha taba anauba update amada amuka hanna thengnarasi.